Political gi khudong chaba launanaba hotnabada Mashagi Maphurup Manglabasu Yare Khanba party lei haina Kurai AC gi MLA Leisangtem Susindro na fongdokri. MLA Susindro gi mityang makada Kurai AC gi manung chana leiba Tezpur mamang laikai da nauna saba Sinthangan bi Weaving Center ngasi hangdoktuna miyamda khusinnakri. Thauramadu da wangang laduna MLA Susindro na hai Mapan thongdana afaba saraga manungdana yaknabaga yanaba political party sing asi Miyamna adumak khanglakani haiki amaromda Kurai AC asida tattana ichau thokliba asi Water Resources Department gi maralni department asi lanai miyoi kharegi oina thabak tawre haina pendaba fongdoki ngasi nauna hangdoki ba Weaving Center adugi matangda palladuna Weaving Center asigum AC asigi manung channa Maitei Pangal na Kundariba Mafam ani yauna punna mafam tarukta asigumba center amamam thamduna nupiyoibi singbu senthok lehenanaba honagani center sing asida fi sagadawriba pikliba angang chenba mama singidamak yenglaga child care facility amamam hapkani haiki last 5-10 years is aina honor is phanam kuireba whole lifting I think honor labne ado Iril Turen, Imphal Turen, Komu Turen, Turen, Ohumjina, Aigi Kendra, Manung Silay, says I know Ware is Kyangway. No one Tara for the whole lake from Kong there. Adodum Lanai went to honor a lap. Tasena Hakan, the department officials in it. Moyi, Paxet Karapurla, Kani, Wakara Pula, Kani, Adua, Kara Semzelam, when it Toroka, Madui Kamudunadi, Water Pie in Pesalo, Lekai, Putoga, Lekai, Honoraga, Tauriam, the water machine, Pino, one of the Pashap on Normatin to honor be there. Still, who's a Boga, Sigi, Real Ture, Mataxi is the holy Lebak, Pagi Lebang.